Mamata Banerjee da Assam da Khut Thingjillakanu haina Assam ki Chief Minister Himanta Biswa sarmana chaithakre. Ngarang Mamata Banerjee magi statement amada phongdokhibada Prime Minister Narendra Modi ki party BJP na West Bengal da divisive politics tawduna state asida tangdu leitadaba oihelle. Maram asina West Bengal asi karigumba mai chaklaklabade thengnariba state ching Assam, North East, Bihar da natana Delhi fawo mai chaklakani haina warning tawduna phongdokhiba wafam adubo Assam ki Chief Minister Himanta Biswa sarmana akan mamawong da yaning deba phongdokhibaga loinana Mamata Banerjee da paukhum piraduna Assam da mahakna Khut Thingjillakpagi matik nate aikoi masel nungsinadana amade India asibu thugainaba mahakki apikpa wakhalongi politics tawganu West Bengal da mahakna sanariba politics adu fail oibana maram oiraga law and order fattabani haina akan mamawong da chairakre ningsingba yai rape tawraba matung tamthina hatok pikraba Dr. Nupi amagi matangda West Bengal da pung 12 banna state asida TMC amade BJP party anigi marakta akan mamawong da muknaba thoklakpadagi Chief Minister Mamata Banerjee na wafam adu media da phongdorakibani